ngasi thokiba thawdo wathok singam sum thengna khiba maruoiba I pausing khongacherga Manipur top channel gi mekai mayam da share tawjagi ahanbada Manipur sing thokiba thawdo wathok singi marakta maruoiba paw amoina lakhocharaga National Investigation Agency inayana lakholakpa case amagi matungina ngarang numit yungma matungda Salai Holding gi achauba thawdang lawriba narengmam Samarjit Imphal International Airport tamna purakpada maaki misang da airport ta Kulau Laurabigi Damam Yehum, Police na Fagat Cray, Police na Fagat Labam Yahum Adudi, Narengbam Bisurjit Laipam Tera Lakrapam Laikai, Nauroibam David Laipam, Naurempam Amadi, Narengbam Nonglen Laipam Tera Lakrapam Laikaini, Makoy Hum Gimatata Singzame Police Station a Kiesam Lakat Cray Suhaidi, Amasum Makhatana Tera Lakrapam Laikai Digi, Narengbam, Telo Tama Amadi, Narengbam Ranjana, Naurem Tong Kumantem Laikai Digi, Naurembam Medapati NEIDP Secretary Mayang Lambam Tolen Sao su police na fagat kre haina pawaman su makhatana su fungdoragli amasum nakana maromda salagi depositor sing namuk fungdoragli sumna Sengna haraganda ngarang samajipu support tawgiba long live Manipur long live samajine lawhib kangbu do samajine tawriba marando aduga samanai makhoi ju samaji support tawrmina samaji pharamina samajitu saigi ma Zikasi thangramina moy ngang is farga makhoi ki mathak su sarkar action logudabani natagadi international oiba aduga separatist movement da mateng pamoi thokani sarkar sum yeng leibi aroi hairi bangang samaji support of gamu su phagadam amasum asumna amaromda asumna mapungloki myam yeng taminasi Hoji Salaida Paisa Thamuba investor singna haha launa asuk yauna waraba matam sida mabu akoina Diligi airport gi phare Imphal da tang kunthra mathoida hayeng yorkani phagani ha puthorakani hana raja mayamna mabu puthorakani hana mabu taramna okani adu okpagi moongji deposit singna karam moong okadagi haibadudi akoina media da ju thamjaroi akoina mabu tang kunthra mathoida lakani na leiringai talaksida Kanaga karamba kuzin tharangdagi tang kunthra mathoi yongdringaida ngarang pora aga karamba miyoi singna mabu sogoli kanglaipak na yaifare samajina yaifare na lawkiba kanggu singadu kanano akoi camera footage ta mayak sengna ui amasum investor kayana RS Samarjit supporter haiba amasum salagi property government lakshilaga depositor da sel handokpiyu Samarjit sogatpa condemn tawi RS Samarjit protester haiba amasum we boycott Samarjit haiba plate card kya paiki henasu pausina makhatana su fungdorog lemasum rushilak poina video clip masang katang mayam da hapsaramge magi imung manung amasung mahaki sagaina te ngakane habse akoi jesina mayak singna khangi aduna athuba matamda moina ngarang lawkriba kanglaipangna yaifare samajina yaifare na lawkriba music ado athuba matamda media gi kuthangda electronics and print media gi kuthangda sentokbirakadamni natragadi akoina akanba khongjang changsilakani amasum yam pau si marak that poina mayam ne hen na taningadaba pau content masang katang mayam da share tawjaramge COVID-19 laina laisat asi matau karamna malemna sandorakibano haibadugi matangda ngasi World Health Organization WHO na miyamda khangalagani WHO gi maikedi COVID-19 park sana malemda sandorakiba asi maru oina sa sandagi miyoibra sandorakibani haina thazai hairi CNN report torokpigi pau amagi matung inadi China natragana Asia gi khanungsuk thangba mafam amadagi sakpi dagi sa sanda laina asi launar aga China gi Wuhan gi kaithel singda yorakpani haina thazai haina pali WHO gi Director General nangarang paumi singda haikibada novel COVID-19 virus karamna horaki natragana lakhibano matangda sabsaba report of the organization asigi maikaidigi thamlagani haiba pau sinimyam ngaminasi matau karamna COVID-19 ni sandorakibana horakibana si sabsaba hairagani haina World Health Organization na phungdoki hairiba pau sini amasum makha satharak poina atopa pau kharamu mayam da share tawjage amasum mayam yamna pukning thawgani ngai oiba content ni mayam si content si Minister N Biren Singhana maki Facebook account thagalakpa warol ni mayam da mu share tawjage Yumthong khuding da rainwater harvesting park sana tahoba kanagani security amadi police ki office sing amadi quarter government ki quarter amasum office sing punamak nasu thaurang tawnaba hokrabani
demo oina myam yam simple oina sumna phongdok pirai Chief Minister na yum singda nala yabiraga pukri sembiba water tank sembiba sini haina su phongdok pirai aduga laikai da sanariba community hall singda su tabiyu haina su Chief Minister N Biren Singhana Facebook post sumbu warol ama thambirai amasu makha chatarak poina atopa pau kharanamo amasu makha chatarak poina atopa paung khatanga myam da pijage Government of Manipur Home Department gi tholakpa tang kun ga mapan March English ngani ge kun ga mathoida Hais Gyan Prakash Special Secretary Home Government of Manipur gi thadorak power role ni myam to the Deputy Commissioner Sandel Tengnopal Kamjong Urkhul Susampur asini amasum amasi si subject sina illegal entry of Myanmarese nationalists khoi Manipur da Myanmarese sangak pokhot pa khra athingba haukiba tang kun ga truk thahum English ngani ga kun ga mathoida Department Letters of Even Number Date sigi gi numit asida thokiba sigi matang na myam da share tawjaram ge hairiba numit asida thokiba magi content sing the letter du da azuguma sing so misconstruct amasum interpreted differently appear tawi hari amasum state government na all humanitarian step masumem ikui kuidana Imphal da hadi Myanmarese nationalist kra sokpadi gi pukhalakana lekhatna khiba asigumba singsi state government na sigumba HP bisi makhatana tawkhigani hainasu makhatana su phungdorakli amasum a letter date 26/03/2021 na thokhiba dugi letter duda mention tawkiba warol singdu withdraw tawre hainasu khuyek pirakana makhatana su phungdok pirai makasa tharak poina amasum lusilak poina topa maruiba pau kharanamo Manipur lengaktagi maru oina Manipur gi Chief Minister N Biren Singhana Urkhul district ki Siroi Singthakta lanmai sakpada mating pangbina naba Indian Air Force ta haijabadagi ngarang Indian Air Force ki helicopter ani mai muthatpada sijinagadaba bumpy bucket ka loinana lanmai sakhiba adu kanba ngam hore hairi haina PRO Shillong Ministry of Defense ki pawpaladuna PRO Imphal na Twitter tweet tawduna tawrakli hainasu paw amanusu makhatana phongdorali adu myam paw sulusilak poina Myanmar gi oiba update masang katanga myam da share tawjaramge Myanmar gi oiba anauba update ta myam March 18 da miyai yankhai gi mathoi anti-terrorism protesters sing kaptuna hatkre heba paw amasu akhanaba paw amanusu makhatana phongdorali aduga miyai yankhai gi mathoi si tharaga apun boina sian khiba miyai masingsi miyai sangwaga tara sure haina paw amanasu likhuna mana makhatana su phongdorakli amasum losilak poina ngasi gi oiba Manipur gi COVID-19 update myam da pijaramge press release number 370 ngasi numida warangi pung mga phuki oiba update ta tang kuntra thahom English ngan ge kun mathoida sumna gi miye ani kha ngasi Manipur da COVID-19 na positive ehan ki general population gi amana no pani amana no pini makoi si Imphal West RAT da ama si hospital ama test to matam na khanga khibane aduga makhoisina kangpokpidigi ama masum urkhuldigi amane hainasu press release na makhatana su phongdorole masum makhoigi lefam sing containment zone masum makhoigi lokhatfam tokpa section tharang sing su lokhat kir hari aduga ngasi pung kun gamari da Manipur COVID-19 na miyo amata sen khide aduga apun boina sen khiba miyo masing sahum ga humdraga mari shure so hairi aduga apun boina ngasi discharge tokhiba naba praktun discharge tokhiba miyo masing se anini makhoisi CRPF tigi ama amasum Sri digi amani so hairi aduga hauji active case oina nahandunu laijiba Manipur da miyo masingsi humpuga tareni aduga recovery rate si adugi matik singthaningai oina fogalaktuna 98.49% lairi hainasu press release na makhatana su phongdorakli